ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥꯂꯛꯇ ꯏꯁꯥꯕꯨ ꯏꯪꯍꯟꯅꯕ ꯋꯥꯈꯜ ꯃꯥꯅ ꯏꯪꯊꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯄꯟꯊꯧ ꯁꯛꯄ ꯃꯍꯥꯛꯇꯤ ꯀꯥꯍꯠꯂꯕ ꯅꯨꯡꯁꯥꯕꯨꯁꯨ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯀꯜꯂꯕ ꯅꯣꯡꯖꯨꯒꯤ ꯁꯥꯐꯨꯁꯨ ꯑꯀꯤꯕ ꯂꯩꯇ ꯆꯠꯂꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯀꯅꯥꯒꯤꯗꯃꯛ? ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ꯫ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟ ꯈꯖꯤꯛꯄꯨ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯂꯥꯡꯇꯛꯅꯔꯤ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ ꯂꯝꯍꯦꯟꯕ ꯋꯥꯈꯜꯁꯤꯅ ꯈꯜꯂꯛꯀꯅꯨ ꯌꯥꯗ꯭ꯔꯕ ꯋꯥꯈꯜꯁꯤꯡꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯆꯠꯂꯤꯗꯨ꯫ ꯉꯝꯇꯛ ꯇꯧꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯃꯄꯥ ꯃꯆꯥꯗꯨ ꯐꯤꯌꯣꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯋꯥꯅ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯁꯨ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯃꯆꯨ ꯊꯣꯛꯇ꯭ꯔꯤ꯫ ꯃꯄꯥꯗꯨꯅ ꯌꯥꯝ ꯋꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯁ꯭ꯋꯥꯏ ꯎꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ꯫ ꯏꯄꯥ ꯋꯥꯕꯅ ꯍꯛꯆꯥꯡꯁꯦ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯦ." ꯍꯦꯟꯊꯣꯏ ꯑꯁꯣꯟꯕ ꯃꯄꯥꯕꯨ ꯎꯖꯥꯎ ꯎꯔꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯁꯝꯂꯒ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ "ꯕꯥꯕꯥ, ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯃꯌꯣꯜ ꯌꯧꯒꯗꯕꯁꯨ ꯌꯥꯝ ꯋꯥꯠꯇ꯭ꯔꯤ꯫ ꯎꯃꯪ 2-3ꯃꯨꯛ ꯂꯥꯟꯊꯣꯛꯂꯗꯤ ꯌꯧꯔꯕ ꯌꯥꯏ." "ꯏꯄꯥꯗꯤ ꯁꯥꯡꯅ ꯆꯠꯄꯕꯨ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ." "ꯑꯩ ꯄꯣꯒꯦ ꯕꯥꯕꯥ, ꯄꯥꯕ ꯄꯣꯕ ꯉꯝꯅꯤ꯫ ꯋꯥꯔꯀꯥꯟꯗ ꯑꯃꯨꯛ ꯄꯣꯊꯥꯒꯦ." "ꯏꯆꯥꯕꯨ ꯏꯄꯥ ꯄꯨꯕ ꯉꯝꯒꯅꯤ ꯍꯥꯏꯕ? ꯏꯆꯥ ꯋꯥꯅꯕꯅꯤꯗ ꯏꯆꯥꯊꯣꯏꯕꯤ꯫ ꯏꯄꯥꯁꯦ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯅꯤꯡꯉꯤꯗ." "ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯣꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ꯫ ꯕꯥꯕꯥ, ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯤꯌꯣꯝꯗꯨ ꯊꯝꯂꯝꯃꯤ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯋꯥꯅ ꯁꯥꯕ ꯏꯁꯤꯡ ꯍꯥꯞꯅꯕꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯆꯦꯟꯈꯤ꯫ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯍꯧꯗꯨꯅ ꯃꯄꯥꯗꯨ ꯅꯨꯡꯁꯤꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯍꯧꯏ꯫ ꯍꯦꯟꯊꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯛ ꯑꯃ ꯊꯦꯡꯅꯔꯤ꯫ ꯏꯁꯤꯡꯗꯨꯗ ꯃꯃꯥꯏ ꯇꯥꯊꯣꯛꯂꯒ ꯃꯈꯨꯠꯅ ꯀꯜꯂꯒ ꯈꯔ ꯊꯛꯏ꯫ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯎꯁꯥꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯀꯌꯥꯁꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯄꯥꯏꯊꯣꯛꯅꯔꯛꯏ꯫ ꯍꯦꯟꯊꯣꯏ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯏꯈꯦꯡꯂꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯟꯈꯠꯂꯤ꯫ "ꯕꯥꯕꯥ, ꯕꯥꯕꯥ, ꯕꯥꯕꯥ, ꯅꯆꯥꯗꯤ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯒ ꯕꯥꯕꯥꯗꯤ ꯉꯥꯏꯔꯝꯗꯅ ꯆꯠꯂꯕ꯭ꯔꯣ? ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯏꯄꯥ ꯏꯆꯥꯒꯤ ꯂꯩꯐꯝ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯕꯥꯕꯥꯅ ꯈꯪꯕꯒꯤ ꯅꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯞꯅ ꯆꯠꯍꯜꯂꯤꯕ꯭ꯔꯣ? ꯕꯥꯕꯥ, ꯍꯧꯒꯠꯂꯣ ꯕꯥꯕꯥ. ꯑꯩ ꯏꯊꯟꯇ ꯀꯃꯥꯏꯅ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯏꯊꯟꯇ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏꯌꯦ ꯕꯥꯕꯥ. ꯅꯆꯥ ꯉꯝꯂꯣꯏꯌꯦ. ꯍꯦꯟꯊꯣꯏ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯄꯤ. ꯀꯣꯟꯅꯊꯪꯗ ꯃꯄꯥꯕꯨ ꯆꯤꯡꯊꯛꯇ ꯄꯣꯔꯒ ꯄꯨꯈꯠꯇꯨꯅ ꯂꯩꯔꯣꯟ ꯆꯠꯂꯤ. ꯍꯦꯟꯊꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯞꯄꯤ. ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨꯕꯨ ꯊꯥꯗꯣꯛꯂꯝ ꯂꯩꯕꯥꯛ ꯃꯌꯣꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯧꯅ ꯆꯂꯥꯏꯕ ꯂꯩꯕꯥꯛꯅꯤ. ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯐꯕ ꯁꯥꯗꯨꯅ ꯃꯅꯨꯡꯗ ꯐꯠꯇꯕ ꯀꯌꯥꯕꯨ ꯇꯧꯔꯤ. ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯪꯂꯕ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥ ꯀꯣꯏꯔꯦꯟ. ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯟꯊꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯗ ꯂꯩꯕꯥꯛꯁꯤꯒꯤ ꯃꯌꯣꯜ ꯌꯧꯔꯤ. ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯛꯇꯥꯛꯁꯦ ꯀꯌా ꯌꯦꯡꯂꯤ. ꯍꯦꯟꯊꯣꯏ ꯃꯉꯛ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕꯗꯨ ꯎꯔꯤ. ꯑꯔꯨꯝꯕ ꯀꯌꯥ ꯊꯥꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯖꯅꯕ ꯆꯪꯂꯛꯏ. ꯃꯔꯨꯞ, ꯄꯣꯠꯆꯩꯁꯦ ꯌꯥꯝꯅ ꯂꯨꯝꯕ ꯃꯥꯜꯂꯤ. ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ. ꯍꯣꯏ ꯌꯥꯏ. ꯑꯁꯤꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯊꯥꯡꯒꯠꯀꯗꯕꯅꯤ. ꯍꯦꯟꯊꯣꯏ ꯅꯣꯛꯂꯒ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗ ꯄꯣꯠꯆꯩꯁꯤꯡꯗꯨ ꯍꯣꯟꯖꯟꯕ ꯌꯥꯎꯏ. ꯃꯀꯣꯛꯇꯨ ꯐꯤ ꯑꯃꯅꯁꯨ ꯀꯨꯞꯂꯤ. ꯑꯁꯨꯝꯅ ꯄꯣꯠ ꯊꯥꯡꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯗꯨꯅ ꯃꯃꯤꯡ ꯍꯪꯒꯦꯅ ꯑꯣꯟꯊꯣꯔꯛꯄꯗ ꯍꯦꯟꯊꯣꯏ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ. ꯁꯣꯝꯗ ꯍꯦꯟꯊꯣꯏ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯥꯛ ꯆꯦꯗꯨ ꯍꯨꯔꯥꯜꯂꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯄꯤꯔꯤ. ꯂꯥꯟꯃꯤ ꯑꯃꯅ ꯆꯦꯗꯨꯗ ꯌꯦꯡꯂꯒ ꯍꯦꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡꯉꯤ. "ꯍꯦꯟꯖꯨ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤ ꯃꯤꯡꯁꯦ? ꯂꯩꯕꯥꯛꯁꯤꯗ ꯂꯂꯣꯟꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯅ ꯄꯥꯝꯕ ꯃꯃꯤꯡ ꯑꯝꯇ ꯍꯦꯛ ꯊꯣꯟꯗꯦ ꯑꯣꯏꯕ. ꯌꯥꯔꯦ ꯆꯪ." ꯆꯦꯗꯨ ꯄꯥꯏꯔꯒ ꯍꯦꯟꯊꯣꯏ ꯆꯪꯂꯛꯏ. ꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯩꯊꯦꯜ ꯌꯧꯔꯛꯏ.
ꯁꯝ ꯀꯛꯐꯝ ꯃꯐꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯁꯝꯗꯨ ꯉꯛꯁꯝꯗ ꯇꯨꯕꯠ ꯀꯛꯊꯠꯂꯤ꯫ ꯃꯄꯥꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯁꯣꯏꯕꯁꯤꯡꯗꯨ ꯄꯤꯔꯝꯃꯤ꯫ ꯐꯤ ꯌꯣꯟꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯐꯝꯗꯨꯗ ꯏꯔꯨꯖꯐꯝ ꯂꯩꯔꯤꯕꯗꯨꯗ ꯍꯦꯟꯊꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯂꯨꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯑꯆꯝꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯁꯝꯗꯁꯨ ꯂꯣꯏꯅ ꯈꯨꯝꯀꯠꯇꯨꯅ ꯁꯝꯕꯨꯜ ꯃꯆꯥ ꯑꯣꯏꯅ ꯄꯨꯜꯂꯤ꯫ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯝꯖꯤ ꯈꯔꯁꯨ ꯇꯥꯔꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏꯗꯨꯗ ꯇꯥꯔꯛꯂꯤꯕ ꯁꯝꯖꯤ ꯈꯔꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯍꯦꯟꯊꯣꯏ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯦ꯫ ꯁꯦꯜ ꯈꯔ ꯄꯤꯔꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯂꯝꯕꯤꯗꯨꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ꯫ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯍꯦꯟꯊꯣꯏ ꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗ ꯆꯠꯀꯦ ꯇꯧꯕꯗ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯐꯥꯔꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯑꯩꯕꯨ ꯀꯟꯕꯤꯌꯨ!" ꯍꯦꯟꯊꯣꯏ ꯉꯥꯏꯍꯥꯛꯇꯤ ꯚꯥꯞ ꯑꯣꯏꯔꯨꯗ ꯅꯨꯄꯤꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯀꯣꯟꯅ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯣꯏꯅ ꯍꯥꯏꯌꯨ, ꯑꯩ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ." "ꯏꯕꯨꯡ, ꯁ꯭ꯋꯥꯏꯗ ꯆꯠꯂꯤꯁꯤꯡꯁꯤꯗꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯌꯦ꯫ ꯅꯨꯄꯥ ꯄꯥꯈꯪꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯏꯕꯨꯡ ꯈꯛꯇꯅꯤ, ꯑꯗꯨꯅ ꯅꯆ ꯂꯩꯕ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ." "ꯅꯣꯏ ꯁꯅꯥ ꯀꯩꯊꯦꯜꯁꯤꯗꯤ ꯍꯅꯨ ꯍꯟꯊꯤ ꯉꯥꯛꯇ ꯉꯥꯏꯔꯕ? ꯅꯪꯅ ꯀꯟꯕꯤꯌꯨ ꯍꯥꯏꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯤꯔꯣ?" ꯅꯨꯄꯤꯗꯨꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤꯗꯨ ꯂꯨꯝꯂꯒ ꯂꯩ꯫ ꯍꯦꯟꯊꯣꯏ ꯅꯨꯄꯤꯗꯨꯕꯨ ꯀꯜꯂꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯍꯩꯁꯤꯡꯅ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯂꯦꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯅꯨꯄꯥ ꯑꯃꯗꯒꯤ ꯇꯥꯗꯦ꯫ ꯄꯥꯇꯛ ꯇꯧꯕ ꯁꯕꯥꯜ, ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯂꯒ ꯁꯥꯎꯅ ꯂꯥꯟꯃꯤꯁꯤꯡ ꯐꯨꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯐꯨꯕ ꯂꯣꯏꯔꯛꯄꯗ ꯍꯦꯟꯊꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯦꯟꯊꯣꯏꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯃꯈꯥꯗ ꯇꯥꯔꯤꯕ ꯂꯥꯟꯃꯤ ꯑꯃ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤ, ꯁꯤꯒꯤ ꯄꯥꯈꯪꯁꯤꯒꯤ ꯃꯅꯥꯛꯇꯔꯣ ꯅꯍꯥꯟꯈꯩ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯦꯜꯂꯤꯁꯤꯕꯣ? ꯂꯨꯍꯣꯡꯕꯗ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯀꯣꯅꯨꯡ ꯐꯥꯎꯗ ꯆꯠꯂꯨꯈꯤꯁꯦ꯫ ꯄꯥꯈꯪ ꯁꯥꯊꯤꯕꯁꯤꯁꯨ ꯄꯨꯔꯛ, ꯏꯅꯤꯡꯊꯧꯒꯤ ꯈꯣꯟꯊꯤ ꯑꯃꯨꯛ ꯆꯥꯕ ꯉꯝꯗꯔꯣꯏ ꯑꯩꯈꯣꯏ." ꯂꯥꯟꯃꯤꯗꯨꯒꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯈꯪꯂꯕꯗ ꯍꯦꯟꯊꯣꯏ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯠꯁꯅ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯃꯁꯛ ꯐꯖꯕ ꯄꯥꯈꯪ, ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗꯕꯒꯤ ꯑꯗꯨꯝ ꯆꯦꯟꯊꯣꯛꯄꯤ ꯁꯥꯟꯅꯕꯅꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯑꯩꯕꯨ ꯐꯥꯔꯒ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯕ." "ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯑꯗꯨꯒ ꯁꯣꯝꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯃꯣꯏ꯫ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯑꯃ ꯈꯜꯂꯒ ꯑꯣꯏꯍꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧ ꯃꯤꯁꯅꯥꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯊꯣꯏꯗꯤ ꯃꯁꯥꯗꯣ ꯍꯩꯅꯗꯕꯅ ꯂꯣꯏ꯫ ꯃꯤꯁꯅꯥꯗꯤ ꯍꯦꯟꯊꯣꯏꯁꯦ ꯅꯨꯄꯥꯅꯤ ꯈꯟꯖꯗꯨꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯄꯥꯝꯕꯁꯨ ꯐꯥꯎꯔꯕꯅꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯅꯤꯡꯗꯕꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯅꯝꯗꯅ ꯀꯣꯅꯨꯡꯗ ꯄꯨꯕ ꯇꯥꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯆꯦꯟꯈꯤꯗꯅꯕ ꯆꯦꯛꯁꯤꯟꯅ ꯄꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯑꯣ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯁꯦ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯥꯒꯁꯦ ꯁꯨꯃꯥꯏ ꯐꯥꯅꯕ? ꯊꯥꯗꯣꯛ! ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯏꯗꯣ? ꯊꯥꯗꯣꯛ! ꯅꯨꯄꯥ ꯅꯣꯏꯅ ꯑꯩꯉꯣꯟda ꯇꯞ ꯄꯥꯏꯕ ꯌꯥꯕ? ꯊꯥꯗꯣꯛ!" ꯂꯥꯟꯃꯤ ꯑꯃꯅ, "ꯍꯣꯏ, ꯅꯨꯄꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯪ ꯀꯣꯅꯨꯡꯗ ꯄꯨꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ꯫ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯆꯜꯂꯒ ꯀꯣꯏꯍꯧꯒꯦꯗꯤ ꯈꯟꯗꯦ꯫ ꯀꯪꯈ꯭ꯔꯦ ꯅꯨꯄꯥꯅꯤ ꯀꯥꯏ." ꯍꯦꯟꯊꯣꯏ ꯉꯛꯅ ꯂꯥꯟꯃꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯤꯡꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯍꯦꯟꯊꯣꯏꯗꯨ ꯄꯨꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯃꯤꯁꯅꯥ ꯂꯦꯞꯂꯤ꯫ ꯃꯤꯁꯅꯥꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯅꯪꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯂꯥꯟꯃꯤ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯈꯠ ꯈꯠꯆꯤꯟꯅꯔꯒ ꯂꯦꯡꯖꯨꯝꯗꯨꯅ ꯍꯦꯟꯊꯣꯏꯗꯒ ꯈꯖꯤꯛ ꯏꯜꯂꯤ꯫ ꯍꯦꯟꯊꯣꯏꯗꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯄꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯃꯥ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯩꯌꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯒꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯌꯥꯗ꯭ꯔꯤꯗꯣ ꯃꯥ ꯂꯩꯕꯒꯤꯅꯤ꯫ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ, ꯑꯩ ꯂꯨꯍꯣꯡꯅꯤꯡꯗꯦ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯣ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗ ꯁꯣꯏꯕꯁꯦ ꯅꯤꯡꯊꯧꯗꯨꯒꯤ ꯑꯁꯥꯎꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯒꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯀꯣꯅꯨꯡꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯣ." "ꯆꯠꯍꯜꯂꯣꯏ, ꯑꯩ ꯃꯥ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯕꯗ ꯀꯠꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯒꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ." ꯃꯤꯁꯅꯥꯗꯣ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯅꯤꯡꯊꯧꯅ ꯈꯝꯂꯛꯏ꯫
Nupa na ngai ko, nangi na min kari kau. Henthoi, ngihak tumina leiraga tapna khumlei. Henju gauzi ningthau. Ngasi dagi nang naigi isa si senar. Magi duhung basu kuisilaktraban. Isa si mangau khara thiban. Nang na nupa wakhal khara tau. Isa gi duhung bada ayet papi gi khangan. Nang bu konung sidari thamningdab. Adubu karigumba nang bu tanthokraga. Aigi isa si pattanungda thokadra kizare. Maharani na. Karigumba ahenba thabak tawbagi pau tarabadi nang bu khudakta hatkani khang. Aigi isa si nanggumba laira sudatlaba nupaga nungsi mari thamba mama ina yaningde. Aduna matam supada nang si minai ni kaugat. Maharani gi wahaiduda henthoi munghada mamituna Maharani da tapna yenglai. Mit yengdo mitchanabada Maharani gi masada tu sumi. Wa makha taramte henthoi khurumlamlaga thokre. Karigino magi mit yengse aina hana ukrabagum phawriba. Karigi asuk manaba mit yeng. Henthoi na thoklakpaga misna laptakna leplaga leirami. Manakta lao haina makhut khatlaga kausili. Henthoi su misna gi manakta sanglaktuna lepi. Sidaidi ai senabagi thabak hapabanina khulai tamphamda chataba yaroi. Hanadagi hai singlaga sari sarak hairasu. Thang paiduna aibu ngakpa lanmi oibadadi naungnamu khulai tamba mathau tai. Ado ai nang ming khangdri. Henjo. Aigina misna mingadum kaugi su kau. Yarani Rajkumari na dum kausagi. Lawo khulai tamhamda. Asi hairaga henthoi bu singduna khulai tampham lomda lai. Mafamduda masing yamlaba lanmi kayasu masa masa ki khulai matik saba paiduna tamni. Lanmi mayam gi makok oiriba lembana lanmi singdugi asoiba takpiri. Misnana henthoi singlaga lakpadu ubada lemba makoi anigi manakta sanglai. Misnana lemba nasidagi mase aibu ngakpi sinbiba lanmi oiraban. Nang nahijaba khudingmak mangonda loina tambiyo. Maming henju aigi nuksinaba nupan. Aroibagi wahai tuda henthoi misnada yam bit leitana yenglaga makoktu tapna hai. Anidugi maongdo lemba tumina ngahek yenglaga lei aduga haidai. Rajkumari gise nupa masana yadana pharaga purakpudi nateko. Kaino masakangdaba nupabu aina kamaina pharaga puraktoino. Aigi nuksinaba nupani hairedana nahan kai aina konungdagi chenthoi magi mayumda selini khangbra. Ado ai satlagi. Masya nanga khulai tamino ko. Henjo lembaga numit kharani di laiminaro ko. Khulai taman loiraga aiga koibasu sase phiro leibasu saseba ko. Hoi inakta sum changsi leido kai haina di hando. Lemba masya masagi sumai sum tawbani noini lehoro ko ai satli. Kai Rajkumari singasidi khukhat ama tawrisi ko. Henjo natu sirang yam kaliko lakna fana ngamna kai irang tawsiladi kamai tawni. Khangdida yarde izat khre ai thabak yam noi Rajkumari shi nupam ta phangjadro lambi satpa mi daga mai nupani taijilise koino noi ni koina dro koina de ai bu nupa dong kamai koina doi nang nupa na tradi koino ise nupi sabiro nadi ai nupi si kaya hainadi hainadrasu nang upai kaishu leiro Rajkumari shi naraga dum leita kanisi thang mayam sigi manungda nasaga chanabam khat aiga kulai oraisi Rajkumari ngakpase taraibu thabak nate. Ai thang paibaga hite. Yar ai salagi. Hoi ngai khone tadbugi taw. Nang na sakhraga ai si khoti san gairo. Ngai khodana. Lembana sensilaklaga henthoi gi lengjumda yalai. Henthoi makhutu phingna kanthokpada lembado khongpham sahodadna tuge taw. Henthoi na sensilaklaga lembado okpi. Madawdo laiba lanmi mayamdu su ubada makoi masen yengnaraga tumin noki. Lembadi henthoi gi masakto naksina ubasida magi mihudo haifam khangdana songlai. Masa khangsadana tapna haire. Nangdi tasakyam fazaina. Henthoi suwa khalaktuna lembado fazana lephal tawpham khangda masu lembada mamitto amuk yengi. Henjo lan khandanu ko. Ai wakal ma khalu kainu. Nangse aiga khangnara manupi magi masa oina uri ini. Nangsu nupani na Kangamnida. Aina haina tabana pungi tawradan. Arimbada samga kaksaran. Kaidorgi. Nang ingona lana khaliro. Henjo. Ai kaishu khandida. Ado yardi ko nungsidagi thokinaba amta sinbiyuba. Ai tawgadaba thabak yam leiri. Sida sum laisiladi apanbado moirani. Aidi kaishum tawba ngamoibu. Henthoi upai leita
ꯂꯦꯝꯕꯒ ꯆꯌꯣꯜ ꯈꯔ ꯈꯨꯠꯂꯥꯏ ꯇꯝꯃꯤꯟꯅꯩ꯫ ꯂꯦꯝꯕꯗꯤ ꯍꯦꯟꯊꯣꯏꯕꯨ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥꯕꯨ ꯎꯕꯗ ꯊꯃꯣꯏꯗ ꯃꯁꯥ ꯈꯪꯗꯕ ꯃꯤꯍꯨꯜ ꯆꯣꯡꯕ ꯂꯦꯞꯇꯦ꯫ ꯉꯁꯤꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯗ ꯍꯦꯟꯊꯣꯏꯒ ꯂꯦꯝꯕꯒ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗ ꯊꯥꯡ ꯑꯃ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯂꯦꯝꯕꯅ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯁꯤꯅ ꯅꯪꯒꯤ ꯊꯥꯡ ꯁꯥꯕ ꯑꯍꯜꯗ ꯑꯩꯅ ꯁꯥꯟꯕꯅ ꯅꯍꯥꯟꯈꯩ ꯄꯤꯒꯗꯧꯕꯗꯣ ꯀꯥꯎꯔꯕ? ꯑꯗꯨ ꯂꯦꯝꯕ ꯌꯥꯔꯒꯗꯤ ꯑꯩ ꯆꯠꯈꯤꯅꯕ ꯑꯗꯨ ꯉꯝꯃꯣꯏꯕ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯩꯕ ꯇꯜꯂꯁꯨ ꯑꯩꯒ ꯂꯩꯁꯦ ꯑꯩꯒ ꯑꯗꯨꯝ ꯂꯩꯁꯦꯕ ꯑꯩꯒꯤ ꯀꯥꯗꯣ ꯈꯔ ꯑꯗꯨꯝ ꯆꯥꯎꯕ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯅꯪꯒ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯌꯥꯔꯣꯏ ꯅꯨꯄꯥ ꯃꯁꯦ ꯂꯩꯃꯤꯟꯅꯕꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯜꯂꯤꯗꯤ ꯌꯥꯔꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯀꯩꯅꯣ ꯄꯤꯔꯣ ꯊꯥꯡꯗꯣ ꯍꯣꯏ ꯏꯕꯥꯅꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯣꯂꯨꯞꯇ ꯆꯠꯇꯣꯏꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯖꯒꯣꯏ ꯁꯥꯗꯣꯏꯅꯤ ꯅꯪꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯀꯣꯛ ꯂꯥꯛꯑꯣꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯂꯦꯝꯕ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯈꯨꯠꯀꯁꯤ ꯃꯣꯠ ꯂꯥꯎꯏ ꯅꯨꯄꯥꯒꯤ ꯃꯈꯨꯠꯁꯨ ꯁꯨꯃꯥꯏꯅ ꯃꯣꯠꯅꯕꯖꯥꯠ ꯃꯈꯣꯏ ꯑꯅꯤꯗꯨ ꯖꯒꯣꯏ ꯁꯥꯕꯤ ꯀꯣꯂꯨꯞꯇ ꯂꯥꯛꯏ ꯐꯖꯔꯕ ꯖꯒꯣꯏ ꯁꯥꯐꯝꯗꯨꯒꯤ ꯅꯥꯀꯟꯗ ꯎ ꯐꯖꯕ ꯑꯃꯁꯨ ꯍꯧꯏ ꯍꯦꯟꯊꯣꯏꯗꯤ ꯃꯌꯥꯝ ꯂꯥꯡꯕꯗꯨ ꯇꯥꯅꯤꯡꯗꯕꯒꯤ ꯎꯖꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯨꯠ ꯑꯅꯤ ꯊꯕꯥꯛꯇ ꯄꯨꯟꯗꯨꯅ ꯂꯦꯞꯄꯤ ꯂꯥꯞꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯁꯅꯥ ꯑꯃꯗꯤ ꯁꯦꯕꯥꯔꯤ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯃꯤꯁꯅꯥ ꯍꯦꯟꯊꯣꯏꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯏ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕꯗ ꯍꯦꯟꯊꯣꯏꯒꯤ ꯁꯝꯖꯤ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯍꯨꯝꯗꯣꯛꯏ ꯁꯦꯕꯥꯔꯤ ꯑꯃꯅ ꯏꯈꯠꯈꯠꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯅꯨꯄꯥꯁꯤꯗꯤ ꯉꯥꯎꯋꯦ ꯀꯩꯅꯣ ꯃꯥꯏꯈꯨ ꯐꯖꯁꯤꯕ ꯆꯦꯟꯁꯤꯜꯂꯒ ꯏꯔꯥꯡ ꯌꯥꯝ ꯇꯧꯁꯤꯟꯅꯤꯡꯗ꯭ꯔꯣ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯅꯨ ꯑꯩꯈꯣꯏꯈꯩ ꯈꯔ ꯈꯔ ꯉꯧꯃꯤꯟꯅꯁꯦ ꯆꯪꯁꯤꯜꯂꯒ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯀꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯂꯛꯀꯅꯤꯕ ꯃꯤꯁꯅꯥꯅ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯅꯩꯗꯨꯕꯣ ꯑꯁꯤ ꯑꯩꯒꯤꯅꯤ ꯁꯦꯕꯥꯔꯤꯅ ꯀꯩꯅꯣꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯐꯖꯕ ꯑꯃꯗ ꯍꯦꯛ ꯉꯥꯎꯕ ꯈꯨꯗꯤꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯣ ꯃꯁꯛꯁꯤ ꯌꯥꯝ ꯐꯖꯃꯜꯂꯤ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯗꯣ ꯇꯧꯒꯅꯨꯀꯣ ꯅꯣꯏ ꯇꯞꯅ ꯂꯥꯛꯍꯧꯔꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ ꯍꯤꯟꯖꯨ ꯑꯩ ꯂꯥꯛꯑꯦ ꯍꯦꯟꯊꯣꯏ ꯃꯤꯁꯅꯥ ꯎꯕꯗ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯆꯦꯟꯐꯝ ꯊꯤ ꯃꯤꯁꯅꯥꯁꯨ ꯈꯪꯂꯗꯨꯅ ꯐꯤꯖꯣꯜꯗꯣ ꯄꯥꯏꯈꯠꯂꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯅꯥꯀꯜꯗꯒꯤ ꯃꯤꯁꯅꯥꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯂꯨꯋꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯤꯁꯅꯥ ꯂꯨꯋꯥꯡ ꯎꯕꯗ ꯆꯦꯜꯂꯝꯕꯗꯨ ꯁꯞ ꯂꯦꯞꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯅꯪꯅꯕ ꯂꯥꯛꯏ ꯍꯥꯟꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯍꯧꯗꯕꯒꯤ ꯁꯥꯎꯌꯗꯦꯀꯣ ꯍꯦꯟꯊꯣꯏ ꯂꯨꯋꯥꯡꯗ ꯆꯦꯞꯊꯔꯒ ꯌꯦꯡꯏ ꯃꯤꯁꯅꯥꯗꯤ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯦꯟꯊꯣꯏꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯜꯂꯤ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯄꯤꯔꯛꯇꯕ ꯑꯩ ꯀꯩꯁꯨꯝ ꯈꯟꯕ ꯂꯩꯇꯦ ꯊꯥꯗꯣꯛꯁꯤ ꯃꯤ ꯂꯥꯛꯏꯁꯦ ꯐꯖꯅ ꯁꯥꯟꯅꯍꯧ ꯑꯩ ꯂꯦꯝꯕ ꯊꯤꯔꯨꯈꯤꯒꯦ ꯊꯥꯗꯣꯛꯑꯦ ꯂꯦꯝꯕ ꯊꯤꯕꯗꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ ꯂꯨꯋꯥꯡꯅ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯗ ꯅꯪꯅ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯞꯅ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯒ ꯅꯪꯅ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯀꯔꯤ ꯇꯧꯔꯤ ꯂꯨꯋꯥꯡꯅ ꯃꯇꯥꯡ ꯆꯥꯗꯅ ꯉꯥꯡꯂꯛꯄ ꯋꯥꯗꯨꯗ ꯃꯈꯨꯠ ꯆꯤꯡꯅꯔꯝꯕ ꯑꯅꯤꯗꯨ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ ꯂꯨꯋꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯁꯅꯥꯒ ꯍꯦꯟꯊꯣꯏꯒꯒꯤ ꯃꯈꯨꯠ ꯄꯥꯏꯅꯔꯤꯕꯗꯨ ꯄꯠ ꯊꯥꯗꯠꯂꯤ ꯂꯨꯋꯥꯡ ꯌꯥꯝ ꯀꯥꯛꯅ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯒ ꯌꯥꯝ ꯂꯦꯝꯖꯗꯕ ꯃꯇꯧ ꯇꯧꯒꯅꯨ ꯂꯝꯆꯠ ꯀꯥꯝꯕꯗꯣ ꯐꯥꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯒꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯕꯤꯒꯅꯨ ꯍꯤꯟꯖꯨꯁꯦ ꯅꯨꯄꯤ ꯑꯃꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯟꯕ ꯅꯨꯄꯥ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯗꯒꯤꯗꯤ ꯃꯥꯅ ꯌꯥꯝ ꯂꯦꯝꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯇꯣꯛꯂꯒ ꯏꯕꯥꯅꯤ ꯑꯣꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯌꯥꯕꯤꯔꯛꯀꯅꯨ ꯀ꯭ꯔꯤꯁꯅ ꯅꯪꯅ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯅꯪꯒ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯅꯪꯅ ꯄꯥꯝꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦꯅꯦ ꯑꯅꯤꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯥꯟꯕꯅꯤ ꯑꯩ ꯂꯩꯊꯣꯛꯂꯒ ꯆꯠꯍꯧꯔꯒꯦ ꯑꯅꯤꯁꯦ ꯈꯠꯅꯔꯒ ꯂꯩꯖꯍꯧꯔꯁꯅꯤ ꯍꯦꯟꯊꯣꯏꯗ ꯂꯩꯊꯣꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯂꯨꯋꯥꯡꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯍꯨꯔꯥꯟꯕꯗꯧꯅ ꯆꯠꯀꯗꯧꯔꯤꯗꯣ ꯀꯥꯏꯗꯅꯣ ꯏꯃꯥꯟꯅꯕ ꯑꯃ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ ꯅꯃꯥꯟꯅꯕ ꯊꯤꯔꯨꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯂꯩꯊꯣꯛꯀꯦꯒꯁꯨ ꯇꯧꯏ ꯑꯩ ꯂꯩꯔꯤꯉꯩ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯍꯦꯟꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯂꯦꯝꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯍꯤꯟꯖꯣ ꯀꯩꯗꯧꯅꯔꯒꯦ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯧꯅꯔꯒꯦ ꯂꯦꯝꯕ ꯁꯤ ꯅꯃꯥꯟꯅꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯍꯤꯟꯖꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯕꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯂꯥꯟꯃꯤꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯁꯥꯎ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯅꯔꯕꯅꯤ ꯃꯣꯏ ꯑꯅꯤ ꯅꯛꯁꯟꯅꯍꯟꯒꯅꯨ ꯃꯤꯁꯅꯥꯅ ꯂꯨꯋꯥꯡ ꯃꯥꯁꯦ ꯑꯩ ꯁꯦꯟꯅꯅꯕ ꯂꯥꯟꯃꯤꯅꯤ ꯑꯗꯨꯝꯕ ꯋꯥꯈꯜ ꯃꯆꯥꯗꯣ ꯈꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯁꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯖꯈꯣ ꯅꯪ ꯋꯥ ꯉꯥꯡꯂꯒ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯁꯛꯁꯦ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯑꯣꯏꯗꯦ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡ ꯊꯥꯎ
ꯑꯩ ꯉꯝꯃꯣꯏ ꯍꯦꯟꯖꯨ ꯍꯣꯔꯤ ꯏꯁꯥꯗꯧ ꯂꯩ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ ꯂꯨꯋꯥꯡꯅ ꯈꯪꯅꯧ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨ ꯈꯪꯕꯒꯤ ꯈꯤꯇꯪꯒ ꯆꯣꯡꯈꯠꯂꯤ ꯃꯤꯁꯅꯥꯁꯨ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯅꯈꯤꯕ ꯑꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯁꯥꯎꯅ ꯆꯠꯈꯤ ꯂꯨꯋꯥꯡ ꯍꯦꯟꯊꯣꯏꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯦꯝꯕ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯁꯤꯅꯕ ꯀꯧꯕ ꯁꯛꯇꯥ ꯑꯁꯤꯒ ꯂꯥꯟꯃꯤꯅꯤ ꯀꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯛꯁꯤꯟꯅꯅꯕꯒꯁꯨ ꯍꯣꯠꯅꯔꯤ ꯂꯦꯝꯕꯅ ꯇꯥꯅꯔ ꯊꯥꯡꯁꯤꯡ ꯊꯤꯟꯖꯤꯜꯂꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯏꯅ ꯋꯥꯉꯥꯡ ꯌꯥꯝ ꯍꯧꯇꯕꯅꯦ ꯏꯟꯖꯣ ꯅꯪ ꯀꯩꯁꯨꯝ ꯈꯟꯒꯅꯨꯀꯣ ꯈꯟꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅ ꯁꯛꯈꯪꯅꯕ꯭ꯔꯣ ꯍꯥꯟꯅ ꯇꯤꯟꯅꯔꯝꯃꯤ ꯂꯩꯕꯥꯛꯁꯤꯗ ꯃꯥꯁꯨ ꯂꯩꯔꯝꯃꯤ ꯏꯕꯥꯅꯤ ꯈꯨꯠꯂꯥꯏꯒ ꯇꯝꯃꯤꯟꯅꯔꯝꯃꯤ ꯑꯗꯣ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯦꯛ ꯍꯟꯈꯤꯕꯗꯒꯤ ꯌꯥꯝ ꯑꯣꯛꯇ꯭ꯔꯦꯅ ꯍꯥꯏꯅꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕꯗꯣ ꯑꯩ ꯇꯜꯂꯦ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯅꯣ ꯈꯪꯗꯦ ꯍꯣꯏꯁꯦ ꯅꯪꯁꯨ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯅꯕ ꯑꯩ ꯁꯤꯟꯒꯦ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡ ꯂꯥꯛꯑꯣ ꯖꯒꯣꯏ ꯍꯧꯔꯝꯃꯅꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯂꯦꯝꯕ ꯌꯥꯔꯗꯤ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦꯕ ꯍꯤꯟꯖꯣ ꯀꯣꯅꯨꯡꯗ ꯑꯩꯅ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯃꯐꯝꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯈꯣꯏꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯁꯤ ꯌꯧꯅ ꯀꯩꯁꯨ ꯃꯊꯥ ꯁꯥꯔꯝꯂꯣꯏꯗꯕꯅꯤ ꯑꯩꯗꯤ ꯃꯥꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯐꯨꯅꯔꯨꯕꯅꯤ ꯑꯗꯨꯏ ꯃꯇꯨꯡꯗꯒꯤ ꯑꯩ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇꯗ ꯈꯨꯠ ꯊꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯏꯁꯥꯗ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯪꯅꯁꯨ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯩꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕꯗ ꯅꯪꯅ ꯎꯕ ꯊꯣꯛꯂꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯕꯤꯌꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯆꯦꯟꯊꯣꯛꯈꯤꯕꯗ ꯂꯨꯋꯥꯡꯅ ꯁꯦꯔꯥꯟꯅꯕ ꯋꯥ ꯍꯥꯏꯖꯤꯜꯂꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯀꯣꯅꯨꯡꯁꯤ ꯂꯩꯔꯒ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯇꯧ ꯅꯪꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯅꯥꯝꯇ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯍꯦꯟꯊꯣꯏ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯂꯦꯝꯕ ꯍꯦꯟꯊꯣꯏꯗ ꯌꯦꯡꯂꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝ ꯅꯪꯁꯦ ꯀꯥꯗ ꯅꯣꯡꯃꯗ ꯆꯪꯂꯒ ꯇꯨꯝꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯗ ꯇꯨꯝꯗꯈꯩ ꯂꯩꯀꯣꯜꯗ ꯆꯠꯂꯒ ꯇꯨꯝꯂꯤꯕꯅꯤ ꯑꯩ ꯃꯣꯏꯒ ꯀꯥ ꯑꯝꯇꯗ ꯇꯨꯝꯕꯗꯣ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯖꯨꯠ ꯆꯥꯗꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤꯔꯣ ꯑꯩꯒꯤꯗꯤ ꯏꯊꯟꯇ ꯂꯩ ꯀꯥꯁꯨ ꯆꯥꯎ ꯅꯪꯅ ꯇꯟꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯃꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩ ꯂꯦꯝꯕꯁꯨ ꯍꯦꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯦꯝꯕꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯖꯕꯒꯨꯝ ꯇꯧꯏ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯐꯔꯦ ꯆꯪꯅꯕ ꯇꯧꯔꯁꯤ ꯂꯩꯕꯥꯛ ꯑꯇꯣꯞꯄꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯁꯨ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯪꯗꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯖꯒꯣꯏ ꯁꯥꯐꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯊꯣꯏꯗꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯗ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯂꯦꯝꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯃꯨꯡꯁꯤꯗ ꯄꯨꯂꯞ ꯇꯨꯝꯃꯁꯤ ꯆꯥꯎꯁꯨ ꯆꯥꯎꯕꯅꯤ ꯏꯕꯥꯅꯤ ꯇꯨꯝꯕꯗꯤ ꯆꯟꯅꯤ ꯀꯩꯅꯣ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯌꯥꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯂꯦꯝꯕꯅ ꯃꯈꯨꯠꯇꯨ ꯐꯥꯔꯛꯏ ꯂꯦꯝꯕ ꯇꯞꯅ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯠꯂꯤꯁꯦ ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯅꯪꯁꯨ ꯅꯨꯄꯥ ꯏꯕꯥꯅꯤ ꯉꯁꯤꯐꯥꯎ ꯄꯨꯜꯂꯛꯄꯗ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯕ ꯌꯥꯗꯕ ꯋꯥꯍꯩ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯃꯌꯥꯝꯗꯧꯅ ꯅꯨꯄꯤꯒꯤ ꯖꯨꯠ ꯆꯥꯗꯕ ꯋꯥꯔꯤ ꯁꯥꯈꯤꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯤꯁꯦ ꯅꯪꯁꯤ ꯇꯁꯦꯡꯅ ꯅꯨꯄꯥꯔꯥ ꯍꯦꯟꯊꯣꯏ ꯐꯤꯡꯅ ꯂꯦꯝꯕꯗꯨ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯆꯤꯡꯅꯈꯤꯗꯅꯕ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯐꯝꯗꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯨꯄꯤ ꯑꯣꯏꯅꯒ ꯎꯔꯨꯔꯕ ꯁꯨꯝ ꯃꯤ ꯑꯅꯤ ꯇꯨꯝꯃꯤꯟꯅꯕꯗꯣ ꯍꯩꯅꯗꯕꯒꯤ ꯇꯧꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯑꯩꯅ ꯂꯛꯅꯕꯅꯤ ꯅꯨꯄꯤ ꯁꯥꯕꯤꯔ ꯀꯩꯅꯣꯝ ꯑꯣꯏꯔꯤ ꯅꯪꯁꯦ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯉꯥꯎꯔꯤꯔꯕ ꯇꯧꯅꯨꯀꯣ ꯅꯨꯄꯥ ꯃꯁꯦꯟ ꯀꯣꯏꯅꯕꯗꯤ ꯇꯜꯂꯦꯍꯦ ꯇꯥꯅꯤꯡꯗꯦ ꯂꯦꯝꯕ ꯇꯨꯝꯃꯨ ꯂꯥꯎ ꯑꯩ ꯃꯇꯥꯏ ꯊꯪꯒꯦ ꯍꯣꯏ ꯍꯣꯏ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯍꯦꯛ ꯄꯨꯔꯛꯏꯗ ꯃꯤꯁꯅꯥ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯅ ꯀꯠꯇꯨ ꯀꯔꯟ ꯇꯧꯔꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯆꯦꯟꯊꯣꯛꯄ ꯌꯥꯔꯅꯤ ꯃꯇꯥꯏꯁꯤꯗ ꯅꯞꯄꯒ ꯇꯨꯝꯒꯦ ꯃꯥꯏꯁꯦ ꯁꯣꯝꯗ ꯑꯣꯟꯁꯤꯟꯒꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯁꯨ ꯎꯅꯕ ꯂꯦꯝꯕꯗꯣ ꯍꯦꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯦꯟꯊꯣꯏ ꯆꯦꯟꯈꯤꯅꯕ ꯁꯦꯝ ꯁꯥꯏ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯍꯦꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯍꯤꯟꯖꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝꯗ ꯆꯠꯂꯨꯗꯣꯏꯅꯤ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯔꯛꯄ ꯌꯥꯏ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯑꯩꯕు ꯊꯥꯗꯣꯛꯂꯒꯗꯤ ꯆꯠꯂꯝꯒꯅꯨꯀꯣ ꯂꯨꯋꯥꯡꯒꯩꯒꯁꯨ ꯌꯥꯝ ꯂꯨꯅ ꯄꯨꯜꯂꯝꯃꯤ ꯑꯩꯅ ꯌꯨꯝ ꯆꯠꯂꯤꯉꯩ ꯑꯩꯕꯨ ꯉꯥꯏꯔꯝꯗꯅ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯩꯅ ꯂꯨꯅ ꯈꯟꯖꯕ ꯃꯔꯨꯞꯅꯤ
ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯃꯤꯡꯇꯒꯤ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯆꯠꯂꯝꯒꯅꯨ ꯍꯥꯏꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯒꯁꯨ ꯄꯨꯟꯕ ꯀꯨꯏꯗ꯭ꯔꯤ꯫ ꯆꯨꯝ, ꯏꯕꯥꯅꯤ ꯄꯨꯟꯕ ꯀꯨꯏꯗ꯭ꯔꯤ꯫ ꯅꯪꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯑꯩꯅ ꯃꯔꯥꯜ ꯂꯩꯇꯕ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯀꯟꯅꯤꯡꯕ꯫ ꯃꯔꯝꯗꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯒ ꯃꯔꯝ ꯂꯩꯇꯅ ꯆꯦꯟꯊꯣꯛꯈꯤꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯂꯧꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯄꯤꯁꯤꯜꯂꯒ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯪꯅ ꯈꯪꯗꯕꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯃꯐꯝꯁꯤ ꯂꯩꯔꯣ꯫ ꯅꯪꯒꯤ ꯊꯕꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯂꯦꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤꯁꯨ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ꯫ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯅꯪꯗꯧꯅ ꯏꯄꯪ ꯄꯪꯖꯩ꯫ ꯅꯨꯄꯤꯅ ꯏꯔꯥꯡ ꯇꯧꯔꯛꯄꯗ ꯃꯃꯩ ꯂꯩꯔꯒ ꯆꯦꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯅꯥꯎꯅꯨꯄꯥꯗꯨꯒ ꯃꯑꯣꯡ ꯃꯥꯟꯅꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯐꯔꯦ ꯇꯨꯝꯊꯣꯛ꯫ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯋꯥꯡ ꯒꯣꯟꯖꯟꯅꯔꯒ ꯈꯠꯅꯔꯝꯒꯅꯨꯀꯣ꯫ ꯃꯆꯤꯡ ꯈꯔ ꯐꯠꯇꯕꯅꯤ ꯃꯥꯗꯤ꯫ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯇꯧꯗꯅ ꯇꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯃꯥꯟꯅꯔꯨꯅꯨ꯫ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯩ꯫ ꯃꯥꯒꯤ ꯃꯄꯥꯗ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯇꯥꯟꯅꯕꯒꯤ ꯃꯔꯝꯁꯨ ꯉꯁꯤꯗꯤ ꯂꯦꯝꯕꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ꯫ ꯃꯄꯥꯅ ꯀꯣꯅꯨꯡꯁꯤꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯕꯅ ꯅꯤꯡꯊꯧꯗ ꯇꯥꯛꯂꯝꯗ ꯂꯣꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯄꯥꯕꯨ ꯇꯥꯟꯅꯔꯛꯄꯅꯤ ꯈꯟꯕꯗ ꯍꯦꯟꯊꯣꯏ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯁꯤꯝ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯐꯨꯖꯤꯜꯂꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯐꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯖꯨ, ꯍꯧꯒꯠꯂꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏ꯫ ꯅꯪꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏ ꯊꯋꯥ ꯁꯥꯗꯅ ꯂꯩꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯗ ꯅꯪ ꯗꯁꯥ ꯇꯥꯖꯅꯤ꯫ ꯆꯠꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯐꯤꯔꯣꯜ ꯑꯆꯝꯕ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯥꯎꯔꯣꯝꯗ ꯃꯤꯁꯅꯥ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯨꯋꯥꯡꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯏ ꯀꯥꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯒ꯭ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯂꯨꯋꯥꯡ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯏ꯫ ꯃꯤꯁꯅꯥꯅ ꯍꯦꯟꯊꯣꯏꯗꯨ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯁꯅꯥ ꯀꯩꯊꯦꯜꯗꯨ ꯁꯤꯟꯕ ꯊꯨꯡꯅꯕ ꯆꯠꯂꯤ꯫ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯤꯁꯅꯥꯗꯤ ꯍꯦꯟꯊꯣꯏꯕꯨ ꯅꯨꯄꯥꯅꯤ ꯈꯟꯖꯗꯨꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯄꯥꯏꯍꯜꯂꯒ ꯃꯥꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯏ꯫ ꯁꯦꯕꯥꯔꯤ ꯈꯔꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯖꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯁꯦꯕꯥꯔꯤꯁꯤꯡꯗꯨ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯅꯕ ꯃꯈꯣꯏ ꯃꯁꯦꯟ ꯏꯟꯊꯨꯅꯤ꯫ ꯑꯃꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯂꯥꯟꯃꯤ ꯍꯦꯟꯖꯨ, ꯄꯣꯠ ꯃꯌꯥꯝꯁꯤ ꯄꯥꯏꯕꯗ ꯋꯥꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯥꯏꯗ ꯄꯨꯕꯤꯔꯤꯅꯣ? ꯈꯪꯗꯦꯗ, ꯃꯥꯅ ꯊꯣꯛꯄ ꯆꯤꯡꯂꯒ ꯄꯪꯄꯨꯗ ꯄꯨꯏ꯫ ꯁꯦꯕꯥꯔꯤ, ꯅꯪ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯣ ꯌꯥꯔꯦ꯫ ꯃꯁꯤ ꯊꯣꯛꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯏꯔꯥꯡ ꯁꯨꯝ ꯇꯧꯁꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯕ ꯔꯥꯖꯀꯨꯃꯥꯔꯁꯨ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯥꯟꯃꯤꯁꯤ ꯐꯥꯎꯗꯤ ꯉꯥꯎꯕ ꯌꯥꯏꯅ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯐꯖꯕ ꯌꯥꯝ ꯄꯥꯝꯂꯅꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯋꯥꯡꯁꯨ ꯂꯥꯟꯃꯤ ꯍꯤꯟꯖꯨꯗꯒꯤ ꯇꯥꯗꯦ ꯀꯩꯅꯣ? ꯅꯣꯏꯅ ꯉꯥꯎꯅꯤꯡꯂꯒꯅ ꯔꯥꯖꯀꯨꯃꯥꯔꯗ ꯉꯥꯎꯔꯁꯨ ꯍꯤꯟꯖꯨꯗꯤ ꯑꯩꯒꯤꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯃꯌꯥꯝ ꯈꯠꯅꯔꯅꯨ꯫ ꯑꯔꯦꯝꯕꯗ ꯅꯨꯄꯥ ꯑꯇꯩꯗ ꯉꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯆꯁꯅꯨ꯫ ꯍꯤꯟꯖꯨ, ꯃꯣꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯁꯨ ꯑꯩꯗꯤ ꯐꯥꯎꯔꯣꯏ꯫ ꯑꯗꯨꯅ ꯆꯪꯉꯒꯦ꯫ ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ꯫ ꯁꯦꯕꯥꯔꯤ, ꯆꯪꯅꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯅꯔꯣ꯫ ꯃꯤꯒꯤ ꯅꯨꯄꯥꯗ ꯁꯨꯝ ꯅꯞꯁꯜꯂꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯂꯥꯛꯑꯣ ꯊꯨꯅ꯫ ꯃꯤꯁꯅꯥꯅ ꯍꯥꯟꯅ ꯆꯪꯈꯤꯕꯗꯨꯗ ꯁꯦꯕꯥꯔꯤ ꯃꯌꯥꯝꯗꯨ ꯍꯦꯟꯊꯣꯏꯗ ꯃꯤꯠꯆꯤꯕꯨ ꯈꯠꯆꯤꯜꯂꯝꯕꯋꯣ ꯃꯈꯨꯠꯅ ꯅꯥꯜꯂꯝꯕꯋꯣ ꯇꯧꯔꯒ ꯆꯪꯅꯈꯤ꯫ ꯍꯦꯟꯊꯣꯏ ꯃꯁꯥꯗꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯃꯊꯟꯇ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯄꯗ ꯊꯣꯡꯗꯨ ꯍꯥꯟꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯃꯨꯡꯗ ꯂꯨꯋꯥꯡ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯥꯁꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯪꯕꯅꯣ? ꯂꯨꯋꯥꯡ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯍꯦꯟꯊꯣꯏ ꯃꯇꯧꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯆꯩ꯫ ꯂꯨꯋꯥꯡꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯦ? ꯀꯩ ꯄꯥꯝꯕꯅꯣ? ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯋꯥꯌꯨꯝ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯀꯥꯁꯤꯗ ꯑꯩꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯀꯅꯥ ꯑꯃꯗꯒꯤ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ? ꯈꯪꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯇꯥꯛꯄꯤꯕ ꯇꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ꯫ ꯂꯦꯝꯕꯅꯁꯨ ꯈꯠꯅꯗꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯋꯥꯕꯨꯍꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯤꯁꯅꯥꯒ ꯅꯈꯣꯏꯅꯤ ꯀꯥꯏ ꯆꯠꯂꯨꯏ? ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯀꯩꯗꯧ ꯂꯩ? ꯍꯥꯏꯌꯨ, ꯅꯈꯣꯏꯅꯤ ꯀꯥꯏ ꯆꯠꯄꯅꯣ? ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯂꯤ꯫ ꯃꯥꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯑꯄꯥꯝ ꯄꯥꯝꯗ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯏ꯫ ꯆꯥꯛ ꯆꯥꯐꯝꯗꯁꯨ ꯆꯪꯉꯒ ꯆꯥꯔꯛꯏ꯫ ꯑꯗꯨ ꯂꯣꯏꯔꯒ ꯁꯅꯥ ꯀꯩꯊꯦꯜ ꯁꯤꯟ ꯊꯨꯡꯅꯕ ꯀꯣꯏꯕ ꯆꯠꯂꯤ꯫
ꯍꯦꯟꯊꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗ ꯃꯔꯤ ꯃꯔꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯨꯋꯥꯡꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯛꯏ꯫ ꯍꯦꯟꯊꯣꯏꯒꯤ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯒ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯔꯕ ꯅꯨꯄꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯂꯤꯕ? ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯉꯣꯟꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯒ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯟꯃꯤ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯅꯩꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯔꯣꯟꯕ ꯀꯔꯤ ꯂꯩ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯑꯩꯒ ꯃꯔꯤ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯁꯅꯥ ꯀꯩꯊꯦꯜꯗ ꯃꯥꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯟꯅꯔꯛꯄꯗ ꯑꯩꯅ ꯀꯟꯕꯤꯔꯨꯕꯒꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯗꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯈꯪꯂꯨꯗꯅ ꯑꯩꯅ ꯀꯜꯂꯨꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯖꯤꯟꯕꯤꯌꯨ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯋꯥꯈꯜꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯣꯝꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ꯫ ꯅꯨꯄꯥ ꯊꯣꯛꯂꯕꯗꯤ ꯃꯥꯕꯨ ꯅꯅꯥꯛꯇ ꯅꯛꯁꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯖꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯂꯨꯋꯥꯡꯒꯤ ꯃꯈꯨꯠꯇꯨ ꯂꯥꯛꯇꯅ ꯀꯟꯊꯣꯛꯏ꯫ ꯂꯨꯋꯥꯡ ꯁꯥꯎꯅ ꯍꯦꯟꯊꯣꯏꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯄꯥꯝꯕ ꯎꯠꯂ ꯐꯥꯎꯕ ꯅꯪꯅ ꯊꯧꯑꯣꯏꯗꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯩꯅ ꯂꯩꯕꯥꯛꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ, ꯌꯥꯝ ꯁꯥꯡꯉꯤ꯫ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯄ ꯄꯥꯝꯗꯦ꯫ ꯏꯁꯥꯒꯤ ꯄꯥꯟꯗꯝꯗ ꯌꯧꯗ꯭ꯔꯤꯐꯥꯎ ꯏꯊꯟꯗ ꯆꯠꯄ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯄꯜꯂꯒ ꯂꯩꯔꯦ꯫ ꯐꯔꯦ, ꯅꯪꯒꯤꯁꯨ ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ, ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩ꯫ ꯅꯪꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯒ ꯅꯪꯕꯨ ꯐꯠꯇꯅ ꯎꯔꯨꯔꯦ, ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯜꯂꯦ꯫ ꯂꯦꯝꯕ ꯍꯜꯂꯛꯂꯒ ꯑꯩꯅ ꯍꯪꯉꯝꯃꯦꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯦꯝꯕꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯕꯨ ꯅꯪꯅꯗꯤ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯔꯨꯞ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯅꯪꯗꯤ ꯑꯣꯏꯒꯅꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯂꯨꯋꯥꯡꯒꯤ ꯉꯁꯤ ꯎꯔꯤꯕ ꯁꯛꯐꯝ, ꯉꯥꯡꯂꯛꯄ ꯋꯥꯍꯩ, ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯕ ꯑꯣꯏꯕꯅ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯒꯨꯝꯅ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯔꯗ꯭ꯔꯥ? ꯕꯥꯕꯥ, ꯅꯪꯅ ꯍꯥꯏꯔꯝꯕ ꯑꯩꯒꯤ ꯏꯃꯥꯗꯨ ꯊꯦꯡꯅꯔꯦ꯫ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯕꯥꯕꯥ꯫ ꯅꯆꯥ ꯃꯥꯏꯊꯤꯒꯗꯧꯔꯦ꯫ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯨ ꯎꯕꯒ ꯁꯥꯎꯔꯝꯕ ꯂꯨꯋꯥꯡ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕ ꯎꯔꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯅꯥꯁꯨ ꯂꯨꯋꯥꯡꯅ ꯃꯥꯕꯨ ꯎꯕꯗ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨꯗ ꯃꯁꯥꯗ ꯉꯛꯄꯗꯤ ꯐꯥꯎꯖꯩ꯫ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗ ꯃꯤꯁꯅꯥ ꯂꯥꯛꯏ, ꯂꯨꯋꯥꯡꯁꯨ ꯂꯥꯛꯏ꯫ ꯃꯤꯁꯅꯥ ꯎꯔꯁꯨ ꯊꯩꯗꯨꯅ ꯆꯠꯂꯤ꯫ ꯃꯤꯁꯅꯥꯅ ꯇꯥꯟꯅꯔꯛꯂꯒ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯅꯨꯄꯥꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯥꯏꯀꯩꯗꯨꯗ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯊꯠꯆꯤꯜꯂꯛꯄꯗꯨꯗ ꯂꯨꯋꯥꯡ ꯇꯞꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ? ꯀꯩꯁꯨꯝ ꯇꯧꯗꯦꯅ, ꯑꯩ ꯆꯠꯀꯦ, ꯂꯝꯕꯤ ꯊꯠꯀꯅꯨ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯤ꯫ ꯍꯦꯟꯖꯣꯏ ꯏꯕꯥꯅꯤꯁꯨ ꯍꯟꯗꯛꯇꯤ ꯀꯣꯏꯕ ꯈꯔ ꯇꯣꯏꯅ ꯆꯠꯂꯤ꯫ ꯍꯣꯏ ꯆꯠꯂꯨ, ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯆꯪꯗ꯭ꯔꯤ, ꯆꯪꯉꯨꯈꯤꯒꯦ꯫ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯕꯨ ꯎꯕꯗ ꯋꯥꯔꯤ ꯁꯥꯗꯧꯒꯤ ꯇꯥꯟꯅꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯆꯠꯈꯤꯕꯁꯤꯗ ꯃꯤꯁꯅꯥ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯁꯤꯕꯨ ꯑꯩꯒ ꯂꯨꯍꯣꯡꯗꯣꯏꯅꯤ, ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯅꯤ, ꯃꯁꯛꯁꯤꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯤꯔꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎꯔꯝꯗꯣꯏ꯫ ꯈꯪꯉꯤ ꯍꯟꯗꯛꯇꯒꯤ ꯑꯩꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏꯕ꯫ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯆꯠꯈꯤ꯫ ꯃꯇꯧꯗꯨ ꯁꯣꯝꯗ ꯂꯨꯋꯥꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯅꯔꯒ ꯀꯥꯗ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯂꯦꯝꯕ ꯂꯩꯇꯕꯗꯨꯗ ꯃꯁꯥꯗꯨ ꯃꯀꯥ ꯂꯥꯝꯃꯤ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯤ꯫ ꯃꯥꯗꯤ ꯀꯥꯎꯗꯨꯅ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯍꯔꯥꯎꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯍꯦꯟꯊꯣꯏꯅ ꯐꯤ ꯍꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯂꯩ꯫ ꯍꯦꯟꯊꯣꯏꯁꯨ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯂꯦꯝꯕ ꯂꯩꯔꯝꯕꯗꯨꯗ ꯂꯥꯎꯒꯤꯅ ꯃꯌꯥ ꯀꯥꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯃꯆꯤꯟꯗꯨ ꯃꯦꯠꯂꯤ꯫ ꯂꯥꯎꯒꯅꯨ, ꯅꯪꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯈ꯭ꯔꯕꯗꯤ ꯊꯪꯅꯕꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯀꯅꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯉꯛꯇꯨ ꯊꯨꯅ ꯅꯣꯝꯃꯤ꯫ ꯂꯦꯝꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯊꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯆꯩ꯫ ꯑꯅꯤꯗꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ꯫ ꯍꯦꯟꯊꯣꯏꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯂꯦꯝꯕꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯋꯥ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯉꯥꯡꯉꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯥꯏ ꯌꯦꯡꯕꯗꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯉꯥꯡꯂꯛꯄꯗꯨꯗ ꯂꯦꯝꯕ ꯂꯦꯞꯂꯝꯕꯗꯒꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯃꯈꯥꯗ ꯐꯝꯊꯩ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯁꯤꯕꯣ? ꯑꯩꯅ ꯆꯪꯂꯛꯏꯕ ꯀꯥꯁꯤ ꯑꯣꯟꯅꯔ ꯆꯠꯂꯣ? ꯑꯣꯟꯅꯕ꯭ꯔꯅꯦ? ꯑꯣꯟꯅꯗꯦꯗ꯫ ꯌꯥꯝ ꯉꯛꯁꯟꯅꯕ ꯁꯥꯔꯅꯨ, ꯅꯪ ꯍꯥꯟꯅꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯤꯡꯅꯩꯗꯨꯗꯤ꯫
ꯆꯤꯡꯅꯔꯁꯨ ꯌꯥꯝ ꯍꯛꯆꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯈꯜꯂꯒ ꯇꯤꯟꯅꯔꯨꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯁꯤꯕꯨ ꯍꯧꯅꯔꯤꯕ ꯅꯠꯇꯦ ꯑꯣꯏꯕ ꯌꯥꯔꯤꯕ꯭ꯔꯕ ꯑꯣꯏꯕ ꯌꯥꯕꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯀꯣꯅꯨꯡꯗꯒꯤ ꯆꯠꯅꯕ ꯁꯤꯟꯕꯤꯌꯣꯅ ꯅꯪꯅ ꯌꯥꯈꯤꯕ꯭ꯔꯥ ꯑꯩ ꯑꯄꯪ ꯀꯣꯅꯨꯡꯗꯒꯤ ꯆꯠꯄ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯅ ꯁꯤꯅꯕ ꯂꯝꯕꯤ ꯁꯦꯝꯖꯒꯤꯗꯤ ꯆꯠꯈꯣ ꯅꯨꯄꯥ ꯃꯔꯛꯇꯒ ꯅꯨꯄꯥ ꯁꯥꯔ ꯂꯩꯕꯤꯒ ꯇꯧꯔꯗꯤ ꯁꯤꯅꯅꯤꯗꯅ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯇꯨꯃꯤꯟꯅꯧ ꯌꯥꯗ꯭ꯔꯤꯗꯣ ꯍꯩꯁ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯥꯛꯑꯒ ꯇꯨꯝꯃꯤꯗꯦ ꯅꯪꯅ ꯍꯥꯏꯔꯛꯄꯩꯅꯦ ꯃꯣꯏꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯅꯪꯒ ꯂꯩꯕꯅ ꯐꯩꯌꯦ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯅꯨꯄꯤꯅꯤ ꯈꯪꯂꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ ꯍꯦꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ ꯔꯥꯖꯀꯨꯃꯥꯔ ꯂꯨꯋꯥꯡꯅ ꯅꯪ ꯈꯪꯉꯝꯃꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯨꯋꯥꯡ ꯅꯠꯇꯦ ꯀꯥꯁꯤ ꯆꯪꯉꯝꯃꯤꯔꯣ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕ ꯀꯩꯀꯩ ꯇꯧꯔꯝꯃꯤ ꯃꯥꯅ ꯀꯔꯟ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ ꯃꯗꯨꯒꯤ ꯑꯣꯛꯇꯕꯗꯨ ꯑꯩ ꯇꯧꯔꯝꯗꯤ ꯈꯪꯉꯤ ꯑꯁ ꯀꯩꯁꯨꯝ ꯇꯧꯗꯤ ꯌꯥꯝ ꯐꯤꯡꯕꯒ ꯁꯥꯏꯌꯦ ꯑꯁꯦꯡꯕꯒꯤ ꯀꯩꯁꯨꯝ ꯇꯧꯔꯝꯗꯕ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯅꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯌꯥꯁꯟꯅꯔꯒ ꯀꯣꯏꯅꯗꯣꯏ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝꯕ ꯑꯝꯇ ꯅꯠꯇꯦ ꯑꯗꯣ ꯃꯥꯁꯨ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯅꯣꯏꯅꯤ ꯄꯨꯜꯂꯤꯉꯩ ꯃꯥꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯆꯠꯀꯅꯣꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯕ ꯄꯥꯝꯃꯤ ꯀꯃꯥꯏꯅ ꯅꯨꯄꯥ ꯁꯥꯈꯤꯕꯅꯣ ꯑꯩꯕꯨ ꯊꯥꯖꯔꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯂꯤꯌꯨ ꯍꯦꯟꯊꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯪꯂꯕꯗ ꯂꯦꯝꯕ ꯑꯃꯨꯛꯀꯁꯨ ꯉꯛꯅ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯤ ꯑꯗꯨꯗꯤ ꯅꯪ ꯃꯤꯁꯅꯥꯒ ꯍꯣꯏ ꯑꯗꯣ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯃꯔꯥ ꯂꯩꯇꯕ ꯏꯄꯥꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕ ꯃꯥꯗꯣ ꯑꯩꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯔꯁꯨ ꯂꯦꯝꯅꯗꯤ ꯊꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯂꯨꯗꯧꯔꯤꯕ ꯑꯔꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯀꯛꯈꯤꯗꯅꯕ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯏꯊꯟꯗ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯑꯝꯇꯗꯤ ꯁꯤꯜꯂꯨ ꯂꯦꯝꯕꯅ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯂꯨꯋꯥꯡ ꯆꯪꯂꯛꯏ ꯂꯦꯝꯕꯁꯨ ꯚꯥꯞ ꯑꯣꯏꯗꯕꯅ ꯄꯨꯅꯥꯗꯨ ꯄꯥꯟꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨ ꯂꯨꯋꯥꯡ ꯎꯕꯗ ꯉꯥꯛꯇꯪꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯦꯟꯊꯣꯏꯁꯨ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯑꯃ ꯄꯥꯏꯈꯠꯂꯒ ꯁꯦꯠꯆꯤꯟꯅꯕ ꯇꯧꯏ ꯂꯦꯝꯕꯅ ꯅꯣꯛꯁꯤꯟꯅꯔꯒ ꯎꯗꯅꯕ ꯍꯥꯏꯅ ꯈꯨꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯂꯨꯋꯥꯡꯗꯤ ꯁꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯝꯕꯅ ꯀꯩꯅꯣꯅꯦ ꯃꯥꯁꯤ ꯅꯨꯡꯁꯥ ꯁꯥꯏꯅ ꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯂꯒ ꯑꯇꯣꯞꯄ ꯁꯨꯝ ꯁꯦꯠꯂꯤ ꯆꯠꯂꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯨ ꯊꯣꯡꯗꯨ ꯄꯅꯥ ꯄꯥꯟꯁꯤꯜꯂꯨ ꯐꯖꯅ ꯂꯨꯋꯥꯡꯁꯨ ꯊꯣꯡꯗꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯦꯝꯕꯅ ꯂꯨꯋꯥꯡ ꯀꯩ ꯂꯩꯔꯒꯦ ꯅꯨꯄꯤ ꯂꯩꯕ ꯀꯥꯁꯤ ꯆꯪꯉꯩꯁꯦ ꯑꯗꯨꯁꯨ ꯑꯍꯤꯡꯁꯤꯗ ꯍꯦꯟꯊꯣꯏꯅ ꯂꯦꯝꯕꯗ ꯈꯨꯅꯤꯡꯅ ꯍꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ ꯂꯨꯋꯥꯡꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯍꯦꯟꯖꯨꯗ ꯉꯥꯡꯕꯗ ꯅꯪꯅ ꯆꯣꯡꯁꯤꯟꯗꯅ ꯍꯥꯀꯟ ꯆꯪꯉꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯂꯥꯎ ꯅꯪꯁꯤꯗ ꯑꯩ ꯂꯥꯛꯄ ꯂꯥꯏꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯥꯁꯤꯗ ꯆꯪꯉꯩꯁꯦ ꯍꯦꯟꯖꯨꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤ ꯑꯔꯣꯟꯕ ꯃꯌꯥꯝ ꯇꯧꯔꯝ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯅꯣꯏꯅꯤ ꯄꯨꯟꯅ ꯁꯤ ꯂꯩꯃꯤꯟꯅꯔꯒ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯄꯣꯛꯑꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯍꯧꯔꯨꯅꯣ ꯂꯦꯝꯕꯅ ꯂꯨꯋꯥꯡꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯍꯦꯟꯊꯣꯏꯗꯤ ꯃꯊꯥ ꯁꯥꯒꯠꯂꯛꯄ ꯍꯧꯔꯦ ꯄꯥꯈꯠꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ ꯅꯨꯄꯥ ꯑꯅꯤꯃꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯉꯥꯡꯏ ꯍꯦꯟꯊꯣꯏ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯈꯖꯤꯛꯀ ꯇꯥꯈꯠꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ ꯂꯨꯋꯥꯡꯅ ꯐꯤꯕꯝꯁꯤꯒ ꯅꯨꯄꯤ ꯑꯃꯅꯤ ꯁꯥꯗꯅ ꯐꯅꯦꯛꯀꯁꯨ ꯁꯦꯠꯂꯤ ꯂꯦꯝꯕꯅ ꯌꯥꯔꯦ ꯅꯪꯁꯨ ꯗꯣ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯁꯤ ꯂꯥꯛꯏꯁꯦ ꯍꯦꯟꯖꯨ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯕ ꯂꯥꯛꯄꯗ ꯅꯪ ꯂꯩꯔꯝꯅꯤꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯔꯝꯅꯤꯗꯤ ꯀꯃꯥꯏ ꯈꯪꯅꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯊꯣꯛꯄꯅꯤꯅ ꯑꯩꯁꯨ ꯇꯤꯟꯅꯁꯟꯒꯦ ꯇꯧꯔꯒ ꯊꯣꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝ ꯅꯣꯏ ꯀꯣꯅꯨꯡꯁꯦ ꯖꯥꯠ ꯌꯥꯝ ꯇꯧꯏ ꯑꯩ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ ꯅꯪ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯐꯖꯅ ꯍꯥꯏ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦꯡ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯒ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ ꯂꯦꯝꯕꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯂꯨꯋꯥꯡꯅ ꯁꯤꯒꯤ ꯃꯔꯝꯁꯤꯒꯤ ꯂꯦꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯥꯛꯂꯝꯗꯅ ꯀꯣꯅꯨꯡꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯅ ꯑꯩꯁꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯍꯥꯛ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯃꯤꯁꯛꯇꯨ ꯇꯥꯛꯎ ꯍꯦꯟꯊꯣꯏ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯀꯔꯤꯁꯨ ꯈꯟꯇꯗꯅ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯐꯤꯕꯝꯗꯨꯒ ꯐꯅꯦꯛꯅꯤ ꯀꯩꯅꯤ ꯌꯦꯡꯐꯝ ꯈꯪꯗꯦ ꯍꯩꯁ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯅꯪꯒꯤ ꯏꯄꯥ ꯃꯥꯅꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦ ꯐꯥꯕ ꯅꯩꯕꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯄꯨꯗꯨꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯏꯄꯥ ꯏꯆꯥ ꯍꯤꯡꯂꯛꯈꯤꯕꯅꯤ
ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎ ꯃꯆꯥꯏꯅ ꯄꯥꯕꯕꯨ ꯁꯦꯟꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯨꯒꯥꯏꯅ ꯂꯨꯋꯥꯡꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯑꯍꯨꯝꯗꯨ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯨꯋꯥꯡꯅ ꯍꯦꯟꯖꯨ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯏ꯫ ꯑꯁꯦꯡꯕ ꯅꯃꯤꯡ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯩꯅꯈ꯭ꯔꯕꯅꯤꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯃꯔꯣꯝꯗꯗꯤ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯌꯥꯝ ꯐꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯊꯤꯕ ꯆꯠꯅꯗꯅꯕ꯫ ꯂꯦꯝꯕꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯑꯃꯨꯛ ꯊꯤꯗꯣꯏꯁꯤꯅ? ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯁꯦꯟꯅꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯅꯪꯁꯨ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯥꯏꯔꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ? ꯅꯣꯏ ꯏꯄꯥ ꯃꯁꯦꯜ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯃꯆꯥꯅꯤꯅ ꯅꯣꯏ ꯐꯅꯕ ꯑꯗꯨꯝ ꯇꯥꯟꯅꯖꯧ꯫ ꯇꯧꯒꯅꯨꯗ ꯅꯨꯄꯥ, ꯅꯪ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩ ꯅꯣꯏ ꯃꯨꯜꯂꯨꯔꯣ? ꯋꯥꯊꯤ ꯋꯥꯔꯦꯝꯗ ꯇꯧꯒꯅꯨ ꯈꯪꯉꯕ? ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯣ? ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯔꯥꯅꯤꯁꯤꯒꯤ ꯑꯔꯣꯟꯕ ꯑꯃ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯟꯕꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯇꯣꯏꯅ ꯆꯪꯕ ꯎꯏ꯫ ꯍꯦꯟꯖꯣ, ꯅꯪꯅ ꯃꯤꯁꯅꯥꯒ ꯌꯥꯔꯤꯕ ꯃꯈꯩ ꯇꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯃꯥꯅꯗꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯅꯪꯕꯨ ꯄꯥꯝꯖꯔꯝꯈꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯃꯥꯕꯨ ꯄꯥꯝꯕ ꯁꯥꯎ꯫ ꯂꯦꯝꯕ ꯏꯕꯥꯅꯤꯅ ꯀꯣꯅꯨꯡꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯪꯂꯒ ꯑꯔꯣꯟꯕ ꯀꯌꯥ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯟꯅꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯊꯣꯏꯅ ꯃꯤꯁꯅꯥꯒ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯏ꯫ ꯂꯦꯝꯕꯅ ꯅꯤꯡꯊꯧ ꯀꯥꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯂꯨꯋꯥꯡꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯋꯥꯔꯤ ꯂꯣꯟꯅ ꯇꯥꯅꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯒ ꯍꯦꯟꯊꯣꯏꯒ ꯂꯩꯔꯤꯕ ꯃꯔꯤꯗꯨ ꯀꯣꯅꯨꯡ ꯄꯨꯝꯕ ꯈꯪꯅꯔꯛꯂꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯇꯥꯔꯗꯨꯅ ꯋꯥ ꯈꯟꯅꯩ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯋꯥꯗꯤ ꯏꯅꯤꯡꯊꯧ, ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯅꯨꯄꯥꯗꯣ ꯂꯣꯏꯁꯤꯟꯕꯤꯈꯣ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯀꯣꯏꯔꯦꯡ ꯃꯥꯡꯈꯤꯕꯒꯤ ꯐꯝꯅꯥꯏꯕ ꯈꯔꯅ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯤꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯀꯣꯅꯨꯡꯁꯦ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯐꯝ ꯑꯣꯏꯔꯅꯤ꯫ ꯀꯣꯏꯔꯦꯡ ꯄꯜꯂꯛꯄꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯔꯥ ꯂꯩꯕ ꯑꯃꯒꯨꯝ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯐꯤꯡꯅ ꯆꯪꯂꯛꯏ꯫ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯟꯃꯤ, ꯍꯦꯟꯖꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯃꯥꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕꯁꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯟꯗꯛ ꯂꯥꯟꯃꯤꯁꯤꯕꯨ ꯑꯃꯨꯛ ꯍꯥꯠꯀꯗꯧꯔꯤꯕꯁꯤꯅ? ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯑꯌꯦꯠꯄ ꯑꯣꯏꯒꯗꯧꯔꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯁꯣꯏꯍꯟꯕ ꯌꯥꯗꯦ꯫ ꯀꯣꯏꯔꯦꯡ ꯊꯤꯕꯗ ꯆꯍꯤ 10 ꯍꯦꯟꯅ ꯄꯣꯊꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯆꯍꯤ ꯀꯌꯥ ꯆꯪꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯆꯪꯕ ꯆꯪꯗꯕ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨ ꯈꯛ ꯇꯧ꯫ ꯅꯈꯣꯏ ꯁꯅꯥ ꯂꯨꯄꯥ ꯑꯩꯅ ꯋꯥꯠꯇꯅ ꯄꯤꯒꯅꯤ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯨꯗ ꯅꯞꯄꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡꯗ ꯉꯥꯡꯅꯈꯤꯕꯗꯨ ꯇꯥꯔꯕꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯂꯨꯋꯥꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯨꯋꯥꯡꯁꯨ ꯍꯥꯟꯅꯅ ꯂꯦꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯐꯤꯡꯅ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯅ ꯂꯨꯋꯥꯡ, ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕꯤꯗꯣ ꯃꯁꯛ ꯈꯪꯏ꯫ ꯍꯦꯟꯖꯨꯒꯤ ꯃꯄꯥ ꯍꯥꯠꯄꯁꯨ ꯃꯍꯥꯔꯥꯅꯤꯅꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯍꯦꯟꯖꯨꯕꯨꯁꯨ ꯍꯥꯠꯅꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯍꯥꯔꯥꯅꯤꯅ? ꯂꯥꯟꯃꯤ ꯀꯣꯏꯔꯦꯡꯗꯣ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯒ ꯃꯥꯅ ꯁꯤꯜꯂꯒ ꯍꯥꯠꯂꯤꯕ꯫ ꯍꯦꯟꯖꯨ ꯄꯣꯛꯂꯛꯄꯗꯒꯤ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯍꯥꯠꯈꯤꯅꯕ ꯍꯥꯏꯕꯗ ꯀꯣꯏꯔꯦꯡꯅ ꯌꯥꯈꯤꯗꯕꯒꯤ ꯑꯉꯥꯡꯗꯣ ꯄꯨꯔꯒ ꯆꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯔꯥꯜ ꯑꯃ ꯁꯤꯖꯤꯜꯂꯒ ꯃꯥꯕꯨ ꯍꯥꯠꯅꯕ ꯀꯣꯏꯊꯤ ꯊꯤꯕꯅꯤ꯫ ꯋꯥꯔꯤꯁꯦ ꯏꯀꯣꯛ ꯉꯥꯎꯔꯦ꯫ ꯉꯥꯏꯈꯣ, ꯅꯪꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯉꯤꯕ? ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯂꯩꯕꯥꯛ ꯇꯥꯟꯈꯤꯕꯗꯣ ꯑꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯉꯥꯎꯁꯤꯟꯅꯕꯒꯤ ꯅꯃꯥꯗ ꯃꯥꯕꯨ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯗꯨ ꯈꯪꯂꯒ ꯆꯠꯄꯗꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅ ꯄꯥꯎꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯏꯄꯥꯗ ꯇꯝꯃꯤ꯫ ꯑꯩꯅ ꯊꯤꯖꯤꯟꯕꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯟꯅ ꯀꯣꯏꯔꯦꯡꯗ ꯄꯥꯝꯂꯒ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯂꯥꯡ ꯊꯥꯛꯂꯒ ꯊꯣꯟꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯔꯦꯅ ꯅꯨꯄꯤꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯄꯪꯊꯕꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯉꯨꯕꯒꯤ ꯑꯋꯥꯕꯁꯨ ꯇꯥꯕ꯫ ꯉꯥꯏꯈꯣ, ꯍꯦꯟꯖꯨꯁꯨ ꯑꯔꯣꯟꯕ ꯂꯥꯟꯃꯤꯗ ꯍꯥꯠꯅꯕ ꯍꯥꯏꯈꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯥꯏ ꯂꯩꯍꯧꯒꯦ? ꯍꯣꯏꯅꯦ, ꯄꯨꯡꯀꯥꯎ ꯀꯥꯎꯏ꯫ ꯃꯤꯁꯅꯥꯒ ꯃꯈꯣꯏꯅꯤ ꯂꯩꯀꯣꯜꯂꯣꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯝꯇ ꯈꯠꯇꯨꯅ ꯂꯥꯛꯑꯣ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯣꯝꯅ ꯍꯦꯟꯊꯣꯏꯒ ꯃꯤꯁꯅꯥꯒ ꯂꯩꯀꯣꯜꯗ ꯐꯝꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯊꯥꯡ ꯃꯆꯥ ꯂꯪꯁꯤꯜꯂꯛꯏ꯫ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕ ꯃꯄꯥꯅ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯔꯝꯕꯅ ꯍꯦꯟꯊꯣꯏ ꯂꯪꯂꯛꯂꯤꯕ ꯊꯥꯡꯗꯨ ꯃꯈꯨꯠꯅ ꯐꯥꯏ꯫ ꯑꯗꯨꯒ ꯊꯥꯡꯗꯨꯅ ꯂꯪꯂꯛꯂꯤꯕ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯪꯖꯟꯈꯤ꯫ ꯃꯤ ꯑꯃ ꯁꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯕ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯍꯦꯟꯊꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯁꯠꯇꯣꯛꯇꯨꯅ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯁꯅꯥ ꯄꯥꯈꯠꯅ ꯍꯦꯟꯊꯣꯏꯒꯤ ꯃꯔꯨꯝꯗ ꯂꯨꯝꯃꯤ꯫ ꯍꯦꯟꯖꯣ, ꯁꯤꯗꯤ
ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕꯗ ꯇꯥꯟꯅꯔꯛꯄ ꯂꯥꯟꯃꯤꯗꯣ ꯑꯝꯇ ꯅꯠꯇꯤꯌꯦ ꯑꯩ ꯍꯥꯠꯄ ꯂꯥꯛꯏꯖꯥꯠꯂꯣ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯍꯦꯟꯊꯣꯏꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯊꯩꯗꯣꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯂꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯈꯔꯗꯨꯗꯤ ꯉꯛꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯁꯅꯥꯁꯨ ꯑꯁꯤꯕ ꯂꯥꯟꯃꯤ ꯑꯃꯗꯒꯤ ꯊꯥꯡꯗꯨ ꯂꯧꯈꯠꯂꯒ ꯍꯦꯟꯊꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯏ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯅꯠꯇ꯭ꯔꯕꯁꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯄꯥꯟꯅꯕꯗꯤ ꯃꯤꯁꯅꯥꯁꯨ ꯈꯔꯗꯤ ꯉꯝꯃꯤ ꯁꯣꯝꯗ ꯂꯦꯝꯕꯒ ꯂꯨꯋꯥꯡꯒꯁꯨ ꯂꯩꯀꯣꯜꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯇꯨꯡꯗꯒꯤ ꯆꯣꯡꯈꯠꯂꯒ ꯀꯥꯎꯁꯤꯜꯂꯤ ꯈꯔ ꯑꯃꯗꯤ ꯁꯤꯕ ꯌꯥꯎꯔꯤ ꯁꯤꯍꯧꯗꯕꯈꯩꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯨꯗꯦꯛꯏ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯝꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯣꯛꯄ꯭ꯔꯣ ꯀꯥꯏ ꯁꯣꯛꯀꯦ ꯑꯩ ꯌꯦꯡꯕꯤꯒꯦꯁꯤ ꯃꯤꯁꯅꯥꯅ ꯍꯦꯟꯖꯣ ꯂꯨꯋꯥꯡꯅ ꯌꯥꯔꯤ ꯆꯪꯉꯨꯔꯅꯨ ꯃꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯕꯥꯅꯤ ꯂꯩꯔꯤꯀꯥꯟꯗꯅꯦ ꯃꯌꯥꯝꯁꯤꯅ ꯆꯪꯉꯛꯏꯗꯣ ꯍꯦꯟꯖꯨꯁꯦ ꯁꯣꯛꯑꯃꯗꯤ ꯑꯩ ꯌꯦꯡꯕꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯁꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯂꯨꯋꯥꯡꯅ ꯃꯈꯨꯠꯇꯨ ꯐꯥꯏ ꯂꯦꯝꯕꯅ ꯁꯣꯛꯄ꯭ꯔꯥ ꯍꯪꯕꯗꯣ ꯍꯦꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯣꯛꯇꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯣ ꯍꯥꯏ ꯃꯤꯁꯅꯥꯗꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯏ ꯂꯨꯋꯥꯡꯅ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯉꯥꯎꯔꯤꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯁꯥꯕꯤꯅꯤꯅꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯔꯥꯡ ꯍꯧꯕꯗ ꯀꯩꯁꯨ ꯊꯋꯥ ꯁꯥꯕꯤꯗ꯭ꯔꯤꯗꯣ ꯌꯦꯡꯉꯨ ꯂꯦꯝꯕꯗꯗꯤ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯌꯦꯡꯉꯤꯁꯤ ꯎꯔꯦꯗꯅ ꯑꯩꯁꯨ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕꯅꯤꯅ ꯍꯦꯟꯖꯨꯁꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯒꯅꯤ ꯍꯩꯅꯗ꯭ꯔꯤ ꯌꯥꯝꯅ ꯅꯪ ꯃꯤꯁꯅꯥꯗꯣ ꯍꯦꯟꯊꯣꯏꯒ ꯂꯦꯝꯕꯒꯗ ꯆꯥꯛꯅ ꯌꯦꯡꯏ ꯂꯨꯋꯥꯡꯗꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯄ ꯈꯥꯡꯖꯤꯜꯂꯤ ꯑꯁꯣꯛꯄ ꯂꯥꯟꯃꯤ ꯈꯔ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯩꯁꯨꯝꯁꯪꯗꯨꯗ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯨꯋꯥꯡꯅ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯍꯌꯦꯡ ꯂꯥꯟꯊꯣꯛꯍꯜꯂꯔꯣꯏꯁꯤ ꯍꯦꯟꯖꯣ ꯑꯩꯈꯣꯏꯅ ꯊꯤꯔꯤ ꯃꯤꯁꯛꯇꯣ ꯈꯪꯂꯦ ꯃꯍꯥꯔꯥꯅꯤꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ ꯃꯤꯁꯅꯥꯅ ꯀꯩꯅꯣ ꯏꯃꯥꯅ ꯀꯩ ꯇꯧꯔꯝꯃꯤꯅꯣ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯐꯥꯔꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯤꯔꯣ ꯂꯦꯝꯕꯅ ꯃꯤꯁꯅꯥ ꯅꯪ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥꯔꯤꯁꯤ ꯁꯨꯝ ꯇꯥꯎ ꯑꯉꯛꯄ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤ ꯂꯨꯋꯥꯡꯅ ꯍꯦꯟꯖꯣ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯂꯣꯏꯅ ꯈꯪꯍꯟꯒꯗꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯝꯆꯠ ꯀꯥꯟꯕ ꯃꯍꯥꯔꯥꯅꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯄꯥꯝꯃꯤ ꯍꯦꯟꯊꯣꯏꯗꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤꯁꯅꯥꯗ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯏ ꯑꯗꯨꯒ ꯂꯦꯝꯕꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯂꯦꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯁꯥꯕꯤꯁꯤꯗꯤ ꯈꯣꯟꯖꯦꯜꯁꯨ ꯅꯨꯄꯤ ꯑꯣꯜꯂꯦꯅ ꯀꯔꯤꯅꯣ ꯁꯤ ꯑꯉꯧꯕꯤꯁꯤꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏꯁꯤꯅ ꯂꯨꯋꯥꯡꯅ ꯃꯤꯁꯅꯥ ꯍꯦꯟꯖꯨꯁꯦ ꯃꯍꯥꯔꯥꯅꯤꯅ ꯂꯣꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯤ ꯅꯪꯒꯤꯅ ꯅꯆꯦ ꯍꯦꯟꯊꯣꯏ ꯍꯦꯟꯊꯣꯏ ꯑꯩꯒꯤ ꯏꯆꯦ ꯏꯃꯥꯒ ꯂꯣꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕ ꯑꯩꯒꯤ ꯏꯆꯦ ꯂꯥꯟꯃꯤ ꯏꯆꯦ ꯂꯥꯟꯃꯤ ꯍꯦꯟꯖꯣ ꯃꯤꯁꯅꯥ ꯂꯦꯛꯊꯔꯛꯏ ꯂꯨꯋꯥꯡꯅ ꯑꯣꯛꯂꯒ ꯃꯀꯣꯛꯇꯣ ꯍꯥꯏ ꯃꯤꯁꯅꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕ ꯂꯥꯛꯏ ꯂꯨꯋꯥꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯃꯤ ꯆꯪꯂꯛꯂꯤꯕꯗꯨꯗ ꯃꯥꯁꯨ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯣꯛꯂꯒ ꯀꯝꯗꯧꯔꯦ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯍꯦꯟꯊꯣꯏ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯍꯟꯖꯤꯜꯂꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯑꯩꯒꯤ ꯀꯥꯗ ꯂꯦꯝꯕ ꯃꯍꯥꯔꯥꯅꯤꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯊꯝꯂꯛꯏ ꯃꯍꯥꯔꯥꯅꯤ ꯀꯣꯏꯂꯧ ꯂꯧꯕꯤꯒꯅꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏ ꯑꯗꯣꯝꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯐꯣꯡꯒꯗꯕ ꯑꯄꯪꯕ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯥꯟꯖꯗꯕꯤ ꯁꯥꯔꯤꯕ ꯑꯗꯣꯝꯒꯤ ꯃꯥꯏꯈꯨꯝ ꯉꯁꯤꯗꯤ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯦꯟꯊꯣꯏꯅ ꯅꯪꯅ ꯃꯇꯝ ꯆꯪꯅ ꯍꯥꯠꯅꯕ ꯇꯥꯟꯅꯔꯤꯕ ꯀꯣꯏꯔꯦꯡꯗꯤ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯅꯪ ꯃꯇꯝꯗꯨꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯟꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯊꯤꯖꯤꯟꯕꯗ ꯅꯪꯒꯤ ꯃꯔꯤ ꯑꯃꯐꯥꯎ ꯐꯪꯈꯤꯗꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯩꯒꯤ ꯏꯄꯥ ꯃꯆꯥꯕꯨ ꯁꯣꯏꯗꯅꯕ ꯂꯣꯠꯈꯤꯕ ꯑꯗꯣꯝꯒꯤ ꯁꯥꯁꯤꯟꯅꯕ ꯅꯨꯡꯁꯤꯂꯥꯡꯗ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯏꯄꯥꯅꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯋꯥꯡꯒ ꯅꯤꯡꯊꯧꯒꯁꯨ ꯆꯪꯂꯛꯏ ꯅꯤꯡꯊꯧꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ ꯍꯥꯟꯅꯗꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤ ꯑꯔꯣꯏꯕ ꯄꯨꯝꯕ ꯐꯣꯡꯂꯕꯁꯤꯗ ꯃꯍꯥꯔꯥꯅꯤ ꯇꯥꯠ ꯇꯧꯁꯤꯟꯅꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩ ꯂꯥꯟꯗꯦ ꯀꯣꯏꯔꯦꯡꯅ ꯑꯩꯕꯨ ꯅꯝꯐꯨꯗ ꯍꯛꯆꯥꯡ ꯁꯣꯛꯄꯅꯤ ꯑꯩ ꯂꯥꯟꯗꯦ ꯏꯅꯤꯡꯊꯧ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏ ꯃꯁꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯅꯨꯡꯉꯥꯏꯇꯅ ꯅꯣꯛꯏ ꯅꯤꯡꯊꯧꯁꯨ ꯇꯞꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯤ ꯃꯥꯕꯨ ꯊꯥꯖꯕꯤꯔꯦ ꯈꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯜꯂꯕ ꯈꯨꯄꯥꯛꯀꯤ ꯁꯥꯐꯨꯗꯨꯅ ꯃꯃꯥꯏꯗ ꯊꯥꯔꯛꯄꯗ ꯉꯛꯅ ꯃꯃꯤꯠꯇꯨ ꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯤꯡꯊꯧꯗ ꯌꯦꯡꯉꯤ ꯅꯪꯁꯦ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦꯡꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯄ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯇꯨꯡꯗ ꯑꯔꯣꯟꯕ ꯂꯤꯆꯠ ꯀꯌꯥ ꯆꯠꯄ ꯅꯪꯒꯨꯝꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯤꯡꯗꯦ
ꯑꯗꯨꯛ ꯌꯥꯝꯅ ꯁꯛꯂꯣꯟ ꯅꯥꯏꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥ ꯂꯩꯇꯕꯁꯨ ꯑꯣꯏꯁꯅꯨ ꯍꯩ ꯀꯅꯥ ꯂꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯂꯥꯟꯃꯤ ꯈꯔ ꯆꯪꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯐꯝꯅꯥꯏꯕ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯀꯣꯏꯔꯦꯡ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯇꯥꯛꯂꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯩ ꯍꯦꯟꯊꯣꯏꯕꯨꯁꯨ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯗꯤ ꯃꯤꯡꯆꯠꯇꯨ ꯄꯥꯝꯗꯕꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯃꯤꯌꯥꯝꯅ ꯊꯤꯡꯂꯕꯁꯨ ꯌꯥꯈꯤꯗꯕꯗꯨꯗ ꯂꯦꯝꯕꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯣꯅꯨꯡꯁꯤ ꯂꯩꯕ ꯇꯜꯂꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯑꯩꯒ ꯏꯃꯥꯒ ꯈꯛ ꯂꯩꯕꯅꯤ ꯅꯪꯅ ꯇꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯍꯦꯟꯊꯣꯏ ꯁꯤꯕꯨꯗꯤ ꯌꯥꯕꯤꯌꯨ ꯍꯦꯟꯊꯣꯏ ꯋꯥꯗꯤ ꯈꯨꯝꯂꯝꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤ ꯂꯦꯝꯕꯁꯨ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ ꯃꯤꯁꯅꯥꯗꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯞꯂꯒ ꯍꯦꯟꯊꯣꯏꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯂꯤ ꯃꯅꯥꯛꯇ ꯂꯨꯋꯥꯡꯅ ꯂꯦꯞꯂꯒ ꯊꯦꯝꯂꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯏꯆꯦ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯅꯨꯄꯥ ꯁꯥꯖꯤꯜꯂꯒ ꯑꯩꯕꯨ ꯉꯝꯍꯜꯂꯤꯁꯦ ꯌꯥꯔꯣꯏ ꯁꯤ ꯌꯥꯔꯣꯏ ꯌꯥꯔꯤ ꯇꯣꯁꯤ ꯍꯦꯟꯖꯨꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯥꯒꯦ ꯅꯪꯅ ꯃꯉꯣꯟꯗ ꯌꯥꯝ ꯉꯥꯎꯔꯤꯗꯣ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯒꯅ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯆꯠꯂꯣ ꯇꯥꯅꯤꯡꯗꯦꯁꯨ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯔꯨꯒꯦ ꯏꯆꯦꯒ ꯂꯦꯝꯕꯒꯁꯨ ꯂꯥꯛꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯈꯣ ꯆꯥꯛꯇꯤ ꯆꯥꯛꯑꯦ ꯃꯃꯥꯒꯤ ꯂꯝꯆꯠ ꯈꯪꯕꯅ ꯃꯤꯁꯅꯥꯁꯨ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯗꯨꯛ ꯍꯛꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯁꯥꯁꯤꯟꯅꯕ ꯋꯥ ꯀꯌꯥꯕꯨ ꯍꯥꯏꯖꯟ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥ ꯀꯌꯥꯗꯤ ꯉꯁꯤꯃꯛꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯅꯔꯤ ꯅꯨꯄꯥ ꯀꯌꯥꯕꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯈꯣꯏꯒꯤꯗꯃꯛ ꯄꯤꯔꯥꯡ ꯁꯤꯟꯊꯕꯤꯒꯅꯨ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅꯕ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ